ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯠꯇꯕꯤ ꯃꯅꯦꯝꯒꯤ ꯑꯐꯕꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯔꯤ ꯂꯧꯕꯨꯛꯇꯒꯤ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖ ꯑꯗꯨ ꯃꯈꯨꯠꯇ ꯅꯥꯆꯣꯝ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ꯫ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯥꯂꯪꯕꯅ ꯍꯨꯝꯕꯗ ꯋꯥꯏ ꯋꯥꯏ ꯆꯥꯏꯊꯔꯛꯄ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯅꯦ ꯅꯣꯛꯐꯦꯠ ꯇꯧꯕ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯄꯥꯔꯤꯗꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯀꯨꯞꯇꯕ ꯃꯈꯩ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯂꯥꯏꯖ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ, ꯅꯪꯁꯦ ꯑꯩꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯕ ꯐꯪꯒꯅꯤ? ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯎꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯟꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯂꯒ ꯄꯥꯡꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯅ ꯅꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯪꯁꯨ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯅꯍꯥꯛꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯂꯥꯏꯖ? ꯋꯥꯍꯪ ꯆꯥꯝꯃ ꯆꯥꯝꯃꯅꯤ ꯏꯇꯣꯝꯇ ꯍꯪꯖꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤꯀꯣ꯫ ꯑꯁꯣꯝꯗꯁꯨ ꯂꯥꯏꯖ ꯄꯥꯔꯤꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯥꯊꯗꯨꯅ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯕ ꯑꯗꯨꯕꯨ ꯋꯥꯅ ꯐꯥꯖꯤꯟꯖꯔꯤ꯫ ꯃꯊꯃꯣꯏꯗ ꯃꯥꯁꯨ ꯈꯟꯖꯔꯤ, ꯇꯥ ꯄꯥꯔꯤ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯔꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯂꯩꯒꯤ ꯏꯪꯒꯤꯠ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯀꯟꯁꯨ ꯀꯟꯃꯜꯂꯤꯗꯀꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ꯫ ꯊꯄꯔꯤ, ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯊꯥꯄꯔꯤ? ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯄꯅ ꯊꯦꯡꯅꯔꯦ꯫ ꯑꯃꯅ ꯑꯃꯗ ꯋꯥ ꯍꯪꯕꯁꯨ ꯏꯀꯥꯏꯅ ꯍꯪꯁꯨ ꯍꯪꯅꯤꯡ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯐꯠ ꯑꯣꯟꯁꯤꯟꯅꯔꯛꯂꯒ ꯃꯤꯠꯀ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯃꯨꯛꯁꯨ ꯑꯅꯤꯗꯨ ꯃꯃꯥꯏ ꯁꯠ ꯁꯠ ꯂꯩꯊꯣꯛꯅꯩ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯍꯩꯁ, ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ? ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯅꯥꯆꯣꯝ ꯌꯣꯟꯕ ꯆꯠꯂꯤꯔꯣ? ꯍꯣꯏ ꯇꯥꯄꯥꯔꯤ, ꯆꯠꯂꯤꯅꯦ꯫ ꯑꯗꯣ ꯇꯥꯄꯥꯔꯤꯗꯤ ꯍꯧꯖꯤꯛꯇ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏꯔꯣ? ꯌꯥꯝ ꯊꯦꯡꯉꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇꯣ ꯍꯟꯗꯛꯇꯤ ꯅꯣꯡ ꯆꯨꯗꯕꯒꯤ ꯏꯁꯤꯡ ꯈꯔ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡ ꯈꯔ ꯐꯥꯠꯅꯅꯕ ꯍꯣꯠꯅꯕꯗ khara ꯊꯦꯡꯈ꯭ꯔꯕ꯫ ꯑꯗꯣ ꯅꯪꯒꯤ ꯅꯥꯆꯣꯝꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯕ꯭ꯔꯣ? ꯉꯝꯃꯦ ꯇꯥꯄꯥꯔꯤ꯫ ꯑꯗꯣ ꯑꯩꯅ ꯌꯣꯟꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯏꯅꯦ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯝꯕꯤꯗꯨꯅ ꯌꯣꯟꯕꯤꯕꯅꯤ꯫ ꯑꯩꯅ ꯁꯦꯝ ꯁꯥꯔꯒ ꯃꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯊꯤꯜꯂꯨꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯅꯥꯆꯣꯝꯗ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯃꯅꯤꯕꯣ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯝꯃꯅꯤꯕ꯫ ꯑꯁ, ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯇꯥꯄꯥꯔꯤ, ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯤꯅꯤ꯫ ꯏꯃꯥꯅ ꯐꯤ ꯁꯥꯔꯤꯕ ꯑꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕꯁꯨ ꯀꯣꯟꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡꯈꯔ ꯑꯗꯨꯝ ꯄꯥꯡꯕꯅꯤ꯫ ꯃꯤꯒꯤꯗꯧꯅ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯅ ꯑꯩꯁꯨ ꯐꯤꯁꯥꯀꯣꯜ ꯑꯃ ꯂꯩꯗꯨꯅ ꯏꯃꯥꯒ ꯁꯥꯃꯤꯟꯅꯔꯗꯤ ꯈꯔ ꯀꯣꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯇꯥꯄꯥꯔꯤ ꯍꯣꯏꯒꯤꯗꯤ ꯂꯧ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯀꯣꯝꯅ ꯄꯥꯜꯂꯤꯀꯣ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯇꯥꯄꯥꯔꯤ ꯍꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯂꯥꯏꯖ? ꯍꯣꯏ, ꯆꯥꯕ ꯊꯛꯄꯕꯨꯗꯤ ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯨꯡꯗꯒꯤꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯅꯠꯇꯦꯗ꯫ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ, ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯩꯅꯦ ꯄꯣꯊꯥꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫
ꯏꯅꯦꯅꯗꯤ ꯇꯥꯄꯥꯔꯤꯗꯗꯤ ꯀꯩꯒꯤ ꯉꯥꯡꯉꯤꯕ? ꯃꯤ ꯑꯇꯩꯗꯧꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ. ꯊꯕꯛ ꯍꯥꯏꯔꯦ ꯑꯗꯨꯝ ꯂꯧꯗꯒꯤ ꯏꯪꯈꯣꯜꯗꯒꯤ ꯇꯥꯄꯥꯔꯤꯅ ꯂꯣꯏꯅ ꯇꯧꯔꯤꯗꯨꯗꯤ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ. ꯉꯥꯡꯖꯔꯒꯗ ꯅꯨꯡꯉꯥꯏꯖꯕꯅꯦ ꯑꯩꯈꯣꯏ ꯃꯥꯗꯤ. ꯑꯁ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ. ꯅꯪꯁꯨꯅꯦ, ꯅꯣꯡꯃꯇꯪ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯌꯦꯡꯉꯨ. ꯅꯪꯅꯦ, ꯍꯧ ꯊꯥꯗꯅ ꯆꯦꯅꯤꯡꯕ ꯐꯥꯎꯒꯅꯤ. ꯅꯈꯣꯏ ꯏꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯗ. ꯅꯣꯏ ꯏꯃꯥꯅ ꯌꯥꯝ ꯊꯤꯅ ꯐꯕ ꯍꯦꯜꯂꯦ. ꯏꯪꯁꯨ ꯇꯞꯄꯤꯗꯣ, ꯌꯥꯝꯅꯁꯨ ꯈꯣꯡꯒꯨꯜ ꯇꯥꯏ. ꯑꯩꯈꯣꯏ ꯏꯃꯥꯗꯤꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯃꯥꯅ ꯈꯔ ꯌꯥꯝꯅ ꯇꯧꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤ. ꯑꯗꯨꯒ ꯊꯕꯛꯁꯨꯅꯦ, ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯔꯤꯅꯤ. ꯆꯥꯛꯊꯣꯡ ꯐꯧꯁꯨꯒꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯍꯣꯠꯅꯔꯤꯅꯤ. ꯑꯗꯨꯗꯤ ꯇꯥꯄꯥꯔꯤꯗꯤ ꯌꯥꯝ ꯃꯔꯝ ꯃꯣꯛꯄ ꯄꯥꯈꯪ ꯑꯣꯏꯕꯖꯥꯠꯅꯤꯅꯦ. ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯈꯪꯉꯨꯗꯦ. ꯍꯌꯦꯡ ꯇꯥꯄꯥꯔꯤꯗ ꯂꯩꯕ ꯐꯪꯖꯒꯗꯧꯔꯤꯕ ꯏꯅꯝꯃꯗꯨꯗꯤ ꯃꯔꯥꯏꯕꯛꯇꯅꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯀꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯇꯥꯄꯥꯔꯤ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ. ꯏꯅꯦꯅ ꯉꯥꯡꯂꯤꯗꯣ ꯉꯥꯡꯗꯅꯕ ꯏꯅꯝꯃ ꯑꯃꯇꯪꯗꯤ ꯊꯤꯖꯜꯂꯣꯗꯅ. ꯊꯤꯕꯕꯨꯗꯤ ꯌꯥꯔꯕꯖꯥꯠꯅꯤ. ꯑꯗꯨꯗ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯗ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯇꯥꯄꯥꯔꯤꯒꯤꯕꯨ ꯅꯨꯄꯤ ꯋꯥꯠꯄ꯭ꯔꯅꯦ? ꯑꯩꯅꯅꯦ, ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯂꯥꯏꯖꯥ. ꯃꯥꯅꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯗꯦ. ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤ. ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯁꯨꯅꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯔꯒ ꯅꯪꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯒꯦ. ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯅꯤꯒꯦ ꯈꯟꯕ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯤꯀꯣ. ꯑꯩꯉꯣꯟꯗꯒꯤꯗꯤ ꯀꯔꯤ ꯅꯤꯗꯣꯏꯕ? ꯂꯩ, ꯑꯗꯨꯁꯨ ꯃꯇꯥꯡ ꯆꯥꯔꯒ ꯍꯥꯏꯒꯦ. ꯑꯗꯣ ꯂꯥꯏꯖꯥ, ꯅꯪꯁꯨ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ. ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ. ꯅꯪꯒꯤ ꯅꯥꯆꯣꯝꯗꯣ ꯌꯣꯟꯕ ꯅꯪꯍꯧꯔꯔꯣꯏ. ꯑꯗꯨꯅ ꯅꯪꯁꯨ ꯅꯥꯆꯣꯝꯗꯣ ꯄꯤꯔꯨꯔꯣ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣꯏ ꯇꯥꯄꯥꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯈ꯭ꯔꯦ. ꯄꯥꯔꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯇꯨꯡ ꯍꯟꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ. ꯅꯪꯁꯦ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯦꯀꯣ ꯂꯥꯏꯖꯥ. ꯑꯁꯣꯝꯗꯅ ꯂꯥꯏꯖꯗꯤ ꯍꯧꯖꯤꯛ ꯄꯥꯔꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯥꯅꯗꯤ ꯄꯥꯔꯤꯅ ꯅꯤꯡꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ. ꯑꯗꯨꯅ ꯄꯥꯔꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯄꯥꯔꯤꯗꯣ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ. ꯃꯆꯥꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ. ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯗꯤ ꯍꯟꯖꯜꯂꯛꯇꯦꯕ. ꯆꯥꯛ ꯅꯨꯡꯁꯦ ꯃꯥꯅ ꯊꯣꯡꯒꯗꯣꯏꯅꯤ ꯍꯥꯏꯕꯁꯦ, ꯃꯁꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯉꯥꯡꯅꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯩꯅꯦ ꯉꯁꯤꯅꯦ ꯃꯆꯤꯟꯒꯁꯦ ꯑꯔꯣꯏꯕꯤ ꯀꯥꯔꯛꯇꯧꯔꯤꯕꯅꯤ. ꯍꯜꯂꯛꯈꯤꯁꯅꯣꯕ ꯃꯥ. ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯁꯤꯗꯤ. ꯏꯍꯦ, ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ. ꯀꯔꯤꯒꯤ ꯏꯁꯧꯅꯣ ꯅꯪꯅ ꯂꯥꯡꯉꯤꯗꯨꯕꯣ? ꯅꯆꯥ ꯑꯗꯣ ꯄꯥꯈꯪ, ꯅꯪꯕꯨ ꯈꯔꯁꯨ ꯀꯣꯏꯗ꯭ꯔꯗꯤ ꯂꯥꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗꯧꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ, ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕ, ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ. ꯍꯣ, ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯏꯍꯣ ꯍꯣꯔꯤꯕꯁꯦ ꯀꯅꯥꯅ ꯇꯧꯕꯤꯗꯣꯔꯤꯒꯦ? ꯏꯃꯨꯡ ꯀꯣꯏꯕꯕꯨ ꯅꯆꯥ ꯄꯥꯈꯪ ꯑꯁꯤꯅ ꯀꯣꯏꯒꯗ꯭ꯔꯣ? ꯃꯃꯥ ꯅꯪꯅ ꯀꯣꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯏꯆꯥ ꯑꯁꯤꯒꯤ ꯏꯃꯧ ꯂꯥꯛꯂꯒ ꯅꯪꯒꯤ ꯃꯍꯨꯠ ꯑꯗꯣ ꯏꯃꯧꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥ, ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯅꯔꯤꯟ ꯇꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯤꯕꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯪ. ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯌꯥꯔꯕ ꯅꯆꯥ ꯑꯁꯤꯗ ꯇꯧꯍꯜꯂꯤꯕꯗꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯕꯨꯅꯦ ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯅ ꯅꯊꯧ ꯑꯗꯨ. ꯀꯔꯝ ꯍꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ. ꯅꯪꯁꯦ ꯅꯍꯥꯟꯋꯥꯏ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯅꯔꯤꯟ ꯇꯜꯂꯤ, ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯇꯜꯂꯤ ꯅꯠꯇꯦ. ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯍꯦꯔ ꯃꯄꯥ, ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯦꯛ ꯍꯥꯏꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯆꯥꯅꯤ, ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯕꯒꯤ ꯋꯥꯅꯤ. ꯏꯁ, ꯃꯈꯣꯏ ꯃꯄꯥꯗꯤ ꯋꯥꯈꯜꯒꯗꯣ ꯌꯧꯅ ꯑꯔꯣꯏꯕꯤꯗ ꯈꯟꯖꯤꯟꯕꯤꯔꯝꯂꯤꯕ ꯋꯥ ꯑꯣꯏꯔꯦ. ꯍꯣ ꯏꯆꯥꯁꯦ, ꯃꯄꯥ ꯅꯪ ꯈꯛꯇꯒꯤ ꯅꯆꯥ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ. ꯅꯨꯡꯁꯤꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤꯅꯦ, ꯑꯗꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯕꯅꯤ. ꯃꯁꯤꯗ ꯑꯩꯕꯨ ꯃꯃꯥ ꯐꯠꯇꯕꯤ ꯀꯥꯏꯗꯣ
ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯕꯤꯔꯤꯕ꯭ꯔꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯟꯊꯕ ꯉꯝꯗꯦꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯆꯥ ꯑꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯒꯤ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ꯫ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕ? ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯆꯥꯒꯤ ꯃꯒꯨꯜ ꯍꯥꯞꯍꯜꯂꯤꯕꯅꯤ꯫ ꯃꯤꯅ ꯎꯔꯁꯨ ꯃꯗꯨꯒꯤ ꯐꯩꯖꯥꯎꯒꯤ ꯃꯆꯥꯗꯣ, ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯌꯥꯗ ꯊꯕꯛ ꯐꯔꯤꯕꯅꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯕꯨ ꯃꯉꯣꯟꯗ ꯊꯥꯖꯅꯤꯡꯉꯤ ꯍꯥꯏꯅ ꯏꯆꯥꯁꯦ ꯃꯨꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ, ꯃꯤꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯐꯩꯖꯥꯎꯒꯤ ꯃꯆꯥꯗꯣ, ꯁꯈꯤꯒꯤ ꯃꯆꯥꯗꯣ ꯍꯣꯃꯣ ꯆꯨꯕ ꯃꯥꯜꯂꯤ, ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯗꯒꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯏꯃꯨꯡ ꯀꯣꯏꯕ ꯍꯦꯜꯂꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯥꯖꯁꯜꯂꯒ ꯏꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯒꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯔꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯅꯤ꯫ ꯏꯆꯥ ꯋꯥꯔꯔꯣꯏ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯛ ꯊꯥꯖꯁꯜꯂꯛꯑꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯕ? ꯍꯦꯔꯥ, ꯃꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯅꯨꯄꯤꯗꯣ ꯑꯩꯅꯅꯦ ꯃꯈꯌꯥꯠ ꯑꯗꯣ ꯂꯣꯡꯊꯦꯛ ꯍꯦꯛꯇ ꯊꯦꯛꯂꯒ ꯁꯦꯠꯇꯠꯂꯦꯗꯅ꯫ ꯀꯔꯤꯒꯤ ꯁꯦꯠꯇꯣꯔꯤꯕ? ꯃꯗꯨꯗ ꯇꯥꯅꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯦ ꯃꯄꯥ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯁꯥꯎꯅꯤꯡꯗ꯭ꯔꯗꯤ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯑꯩꯅ ꯉꯥꯡꯂꯛꯂꯕꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯛꯑꯝꯒꯅꯤꯅꯦ ꯈꯠꯅꯕꯁꯦ ꯍꯅꯨꯊꯪꯁꯤꯗ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯃꯄꯥ ꯅꯪꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯁꯥ ꯉꯥ ꯇꯥꯕ ꯃꯈꯩ ꯈꯠꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯪꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤꯅ꯫ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯍꯟꯁꯦ ꯍꯥꯏꯕ꯭ꯔꯣ ꯂꯤꯆꯩ ꯃꯔꯨꯒꯤ ꯃꯍꯥꯎꯗꯣ? ꯍꯣꯏꯅꯦꯍꯦ, ꯅꯤꯡꯁꯤꯡꯍꯟꯕꯤꯔꯣꯅꯦ ꯑꯝꯇ꯫ ꯁꯤ ꯏꯅꯒꯟꯁꯤꯅ ꯑꯣꯛꯆꯔꯒꯦ, ꯅꯤꯡꯁꯤꯡꯍꯟꯕꯤꯔꯣ꯫ ꯅꯍꯥꯋꯥꯏꯅꯤꯀꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯁꯣꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯍꯥ ꯈꯔ ꯃꯋꯣꯏꯔꯤ, ꯃꯗꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯃꯄꯥ꯫ ꯐꯨꯅꯕ ꯇꯥꯔꯁꯨ ꯑꯩꯅ ꯃꯄꯥ ꯅꯪꯕꯨ ꯂꯥꯏꯅ ꯐꯨꯒꯅꯤꯀꯣ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯦ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯉꯝꯃꯤ꯫ ꯅꯪꯕꯨ ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯗ꯭ꯔꯣ? ꯐꯩ, ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯣ꯫ ꯐꯩꯖꯥꯎꯋꯩꯒꯤ ꯏꯇꯤꯛ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯍꯟꯒꯦꯕ ꯅꯪ꯫ ꯅꯋꯥ ꯂꯧꯗꯦ, ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ꯫ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯔꯛꯑꯣ, ꯑꯩꯗꯤꯅꯦ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯐꯩ, ꯅꯪ ꯂꯩꯔꯝꯃꯨꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯨ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯤꯡꯅ ꯊꯣꯔꯛꯏ꯫ ꯃꯆꯤꯡ ꯊꯤꯕ ꯑꯍꯜꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯆꯩ ꯑꯗꯨꯅ ꯍꯦꯛꯇ ꯀꯟꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯄꯥꯔꯤꯗꯨ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯥꯝꯖꯤꯜꯂꯦ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯕꯥꯕꯥ꯫ ꯈꯥꯝꯒꯅꯨꯅꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪꯕꯣ, ꯈꯥꯝꯒꯅꯨ꯫ ꯅꯃꯥꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦꯕ꯫ ꯍꯅꯨꯊꯪꯁꯤꯗ ꯂꯩꯀꯥꯏꯅ ꯋꯥꯔꯤꯅꯅꯕ ꯇꯥꯔꯦꯕ ꯕꯥꯕꯥ꯫ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯕꯥꯕꯥ꯫ ꯏꯃꯥ, ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ? ꯈ꯭ꯋꯥꯡꯆꯦꯠꯀ ꯂꯥꯛꯑꯗꯅ꯫ ꯅꯠꯇꯦ, ꯏꯃꯥꯒ ꯄꯥꯕꯒꯁꯤꯕꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯔꯒꯦ ꯁꯤꯔꯕ? ꯅꯈꯣꯏꯅꯤꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯏꯕꯨꯡꯉꯣ, ꯅꯄꯥꯁꯦ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯉꯝꯊꯣꯛꯅꯕ ꯑꯃ ꯅꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯒꯤ ꯏꯒꯨꯟꯁꯨ ꯈꯪꯍꯟꯗ꯭ꯔꯕꯗꯤꯅꯦ ꯃꯥ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯀꯌꯥꯗꯅꯣꯅꯦꯁꯦ? ꯏꯄꯥꯒꯤ ꯄꯥꯔꯤ, ꯍꯟꯗꯣꯛꯎꯅꯦ ꯅꯪꯕꯣ꯫ ꯕꯥꯕꯥ, ꯌꯥꯔꯦꯕ, ꯇꯣꯛꯑꯁꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ꯫ ꯏꯀꯥꯏꯕ ꯏꯀꯥꯏꯗꯕ ꯂꯥꯏꯔꯤ꯫ ꯅꯪ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯉꯁꯥꯏꯅ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕꯅꯦꯕ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯝꯅꯤꯅ ꯈꯟꯒꯦꯕ ꯅꯪꯕꯣ? ꯀꯩꯅꯣ ꯏꯃꯥ? ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯗꯤ ꯇꯧꯔꯤ, ꯑꯗꯣ ꯉꯁꯤ ꯈꯛ ꯆꯠꯂꯨꯕꯅꯦ꯫ ꯁꯤꯗ ꯏꯃꯥꯅ ꯊꯕꯛ ꯈꯔꯗꯨꯗꯤ ꯇꯧꯕꯤꯔꯝꯕ ꯌꯥꯏꯅ꯫ ꯏꯃꯥꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯅꯁꯨ ꯅꯃꯥꯁꯤꯗ ꯍꯥꯏꯔꯝꯂꯤꯕꯁꯦ꯫ ꯅꯃꯥꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤꯅꯤꯀꯣ ꯑꯁꯦ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅꯅꯦ ꯍꯌꯦꯡ ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯃꯥ ꯑꯁꯦ ꯍꯥꯏꯗꯠꯂꯒ ꯅꯝꯊꯦꯛꯄ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯎꯀꯣ꯫ ꯃꯇꯤꯛ ꯊꯣꯛꯄ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯍꯟꯁꯤ꯫ ꯕꯥꯕꯥ, ꯃꯗꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯦ, ꯂꯦꯝꯖꯕꯤ ꯅꯨꯄꯤꯅꯤ꯫ ꯏꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦꯗ ꯕꯥꯕꯥ꯫ ꯑꯗꯨꯅ ꯕꯥꯕꯥ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯛꯇꯥꯅꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯑꯣꯠꯄꯗ ꯅꯥꯇꯩ ꯆꯥꯔꯣꯏꯗ꯫ ꯑꯗꯨꯅ ꯕꯥꯕꯥ, ꯍꯧꯖꯤꯛ ꯏꯃꯥꯁꯦ ꯕꯥꯕꯥꯅ ꯑꯝꯇ ꯋꯥꯔꯛꯄꯤꯌꯨ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯠꯇꯦꯅꯦ ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯃꯧꯗꯨꯕꯨ ꯃꯁꯛ ꯃꯇꯧꯒꯗꯤ ꯀꯝꯗꯧꯒꯦ?
ꯏꯄꯥꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯅꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯌꯥꯗꯦꯀꯣ ꯏꯃꯧꯗ ꯕꯥꯕꯥ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯁꯨꯛꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯐꯕ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯃꯇꯧꯗꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯦ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯏꯃꯧ ꯑꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯈꯪꯉꯕ ꯍꯥꯏ ꯄꯥꯔꯤ ꯅꯇꯨꯒꯗꯣ ꯀꯣꯟꯅ ꯊꯤꯌꯨ ꯊꯕꯛꯁꯦ ꯈꯔ ꯇꯧꯔꯨ ꯂꯥꯎ ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯆꯨ ꯇꯥꯗꯕꯤ ꯅꯨꯄꯤꯒꯗꯤ ꯄꯨꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯥꯇꯩ ꯆꯥꯖꯔꯣꯏꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯝ ꯊꯤꯖꯒꯦ ꯃꯁꯤꯗꯗꯤ ꯏꯃꯥꯅ ꯌꯦꯠꯄꯤꯔꯛꯀꯅꯣ ꯏꯃꯥ ꯀꯔꯤꯒꯤ ꯌꯦꯠꯂꯣꯏꯗꯧꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯌꯥꯗꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏ ꯃꯃꯥ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯀꯣ ꯀꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯅꯄꯥꯝ ꯌꯧꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏꯅꯦꯍꯦ ꯌꯧꯍꯟꯕꯤꯔꯣꯅꯦ ꯅꯪꯅ ꯂꯣꯏꯅ ꯄꯥꯜꯂꯨꯅꯦ ꯏꯃꯨꯡꯁꯦ ꯍꯥꯏ ꯄꯥꯔꯤ ꯊꯕꯛꯁꯦ ꯇꯧꯔꯨ ꯂꯥꯎ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯜꯂꯨ ꯂꯥꯎ ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤꯀꯣ ꯑꯩ ꯉꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣꯅꯦ ꯁꯤꯕꯣ ꯍꯥꯏ ꯏꯄꯥꯒꯤ ꯄꯥꯔꯤ ꯅꯪꯁꯨ ꯅꯃꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯃ ꯄꯨꯁꯤꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯦ ꯈꯔ ꯄꯣꯊꯥꯔꯅꯤꯗꯅ ꯕꯥꯕꯥ ꯄꯨꯁꯜꯂꯛꯑꯗꯕꯅꯤ ꯀꯨꯏꯔꯔꯣꯏ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯕꯥꯕꯥ ꯊꯕꯛꯁꯦ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒꯦ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯕꯥꯕꯥ ꯏꯄꯥꯒꯤꯗꯤꯅꯦ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯏꯆꯥꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ ꯅꯈꯣꯏ ꯅꯃꯥ ꯑꯁꯤꯅ ꯊꯣꯡꯕꯗꯤꯅꯦ ꯏꯇꯤꯡ ꯍꯦꯛ ꯇꯤꯡꯂꯒ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯗꯧꯕ ꯃꯥꯜꯂꯤꯅꯦ ꯏꯟꯁꯥꯡꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯗꯨꯗꯤ ꯄꯥꯕ ꯁꯣꯏꯖꯤꯟꯒ ꯉꯥꯐꯛ ꯑꯌꯥꯏꯕꯗꯨꯒ ꯊꯣꯡꯂꯒꯦ ꯄꯥꯕꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯍꯩꯁ ꯁꯣꯏꯖꯤꯟꯒ ꯉꯥꯐꯛ ꯑꯌꯥꯏꯕꯒ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯏꯕꯨꯡꯉꯣ ꯆꯥꯛꯇꯤ ꯈꯔ ꯌꯥꯝꯍꯜꯂꯨꯍꯦ ꯏꯄꯥꯅꯦ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯗꯒꯦꯍꯦ ꯍꯣꯏ ꯕꯥꯕꯥ ꯌꯥꯝꯍꯟꯒꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯅꯤ ꯑꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯤ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯅꯪꯕꯨ ꯂꯥꯏ ꯆꯠꯇꯨꯀꯣ ꯍꯥꯏꯖꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯀꯥꯏ ꯊꯤꯔꯤꯅꯦꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯅꯥꯔꯣꯜꯗꯒꯤ ꯃꯥꯏꯅ ꯁꯠꯄꯅ ꯍꯥꯟꯈꯤꯅꯤꯀꯣ ꯑꯁ ꯑꯗꯨꯒꯨꯝꯕ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯏꯁꯦ ꯐꯅ ꯇꯣꯏꯔꯕꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯏꯁꯥꯁꯦ ꯄꯨꯡꯇꯦ ꯍꯦꯛꯇ ꯇꯦꯊꯈꯤ ꯐꯅ ꯊꯧꯅꯥ ꯐꯔꯝꯕ ꯑꯩꯁꯦ ꯊꯧꯅꯥ ꯍꯦꯛꯇ ꯍꯟꯈꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯪꯒꯤ ꯂꯥꯏꯖꯁꯦ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕ ꯃꯥꯅ ꯐꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯗꯤꯅꯦ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯎꯔꯤꯒ ꯄꯥꯡꯈꯛꯅꯤ ꯎꯔꯤꯗꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜꯗ ꯑꯗꯨꯝ ꯌꯦꯠꯈꯤꯕ ꯇꯥꯕꯅꯤ ꯍꯥ ꯏꯇꯥꯎ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯆꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯨꯅꯨꯗ ꯏꯇꯥꯎ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯐꯅ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯁꯅꯨ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯑꯗꯨ ꯍꯟꯊꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯍꯥꯏꯒꯦ ꯏꯁ ꯅꯪꯗꯤ ꯄꯨꯔꯥ ꯅꯨꯡꯁꯤꯕꯒꯤ ꯁꯥꯍꯤꯇ꯭ꯌꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦꯀꯣ ꯍꯣꯠꯅꯧ ꯑꯗꯣ ꯏꯇꯥꯎ ꯉꯁꯤꯃꯛ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯏꯖꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯅꯪ ꯏꯇꯥꯎ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯅꯨꯡꯇꯤꯒꯤ ꯈꯜꯂꯦ ꯍꯦꯛꯇ ꯉꯝꯃꯛꯇꯦ ꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯛꯃꯥꯏꯒꯤꯗꯨꯔꯥ ꯑꯟꯗ꯭ꯔꯣꯒꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯈꯨꯜꯂꯛꯇꯒꯤꯔ ꯀꯔꯤꯅꯣ ꯑꯃꯠꯇꯗꯤ ꯇꯥꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯃꯥꯏꯗꯣ ꯊꯥ ꯂꯥꯎꯅꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯏꯒꯤ ꯌꯨꯒꯤ ꯋꯥꯔꯤꯗꯣ ꯇꯨ ꯑꯩ ꯏꯪꯅ ꯇꯞꯅ ꯃꯊꯪ ꯇꯧꯔꯛꯀꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯏꯇꯥꯎ ꯂꯥꯏꯖꯗꯤꯅꯦ ꯇꯨ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯂꯒ ꯅꯥꯆꯣꯝ ꯈꯔ ꯁꯦꯝꯃꯤ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯃꯥꯁꯨ ꯂꯩꯕ ꯎꯗꯦ ꯆꯪꯉꯨꯁꯤꯔꯣ ꯑꯁ ꯆꯪꯕꯗꯤ ꯆꯪꯅꯤꯡꯉꯦꯕ ꯏꯇꯥꯎ ꯑꯗꯨꯗꯤ ꯂꯥꯛꯎ ꯑꯩ ꯇꯧꯊꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯂꯛꯏ ꯂꯥꯏꯖ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯇꯥ ꯄꯥꯔꯤ ꯇꯥ ꯃꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯔꯛꯀꯦ ꯁꯤꯗ ꯐꯝꯃꯣ ꯇꯥ ꯄꯥꯔꯤ ꯐꯝꯃꯣ ꯇꯥ ꯃꯅꯤ ꯐꯝꯃꯣ ꯑꯩꯈꯣꯏꯕꯨꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯑꯗꯨꯗ ꯅꯪꯅ ꯅꯥꯆꯣꯝ ꯁꯥꯕꯗꯨ ꯎꯕꯗ ꯌꯦꯡꯉꯨꯁꯦꯅ ꯆꯪꯉꯛꯄꯅꯤ ꯑꯗꯣ ꯅꯣꯏ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯩꯕ ꯎꯗꯦꯅ
ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯊꯦꯜ ꯀꯥꯈꯤ ꯇꯥꯃꯅꯤ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯃꯇꯥꯎ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯊꯥꯎ ꯃꯃꯥꯁꯨ ꯂꯩꯇꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯅꯪ ꯊꯣꯛꯇ ꯍꯧꯔꯣ ꯑꯩ ꯊꯣꯡꯒꯥꯗ ꯉꯥꯏꯔꯝꯃꯒꯦ ꯂꯥꯏꯖꯥ ꯑꯩ ꯀꯩꯅꯣꯝꯇ ꯌꯣꯡꯒꯦ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯃꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯋꯣꯏ ꯇꯥꯡꯉꯩꯒ ꯆꯠꯈꯤꯅꯦ ꯑꯁ ꯑꯩꯕꯨ ꯐꯣꯡꯗꯣꯛꯑꯁꯤꯔꯅꯦ ꯍꯣꯏꯗꯦ ꯅꯨꯄꯥꯅꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯏ ꯂꯥꯏꯖꯥ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅ ꯇꯥ ꯄꯥꯔꯤ ꯀꯩꯁꯨ ꯂꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯥꯆꯣꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯏ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ ꯇꯥꯄꯥꯔꯤꯅ ꯄꯥꯝꯕꯗꯤ ꯀꯣꯛ ꯂꯧꯒꯦ ꯍꯥꯏꯗꯦ ꯁꯤꯔꯣ ꯇꯥꯄꯥꯔꯤ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯁꯤꯔꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯇꯥꯄꯥꯔꯤꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯂꯥꯏꯖꯥ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯅꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄꯒ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯗꯣ ꯂꯥꯏꯖꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛꯇꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯂꯥꯏꯖ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯦ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯤꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯄꯥꯔꯤ ꯑꯩꯒꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯅꯍꯥꯛꯅ ꯁꯝꯕꯜ ꯑꯃꯇꯪꯗꯤ ꯈꯥꯖꯤꯟꯍꯟꯅꯤꯡꯕ ꯀꯨꯏꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯣꯡꯗꯣꯛꯄꯤꯗꯕꯅ ꯑꯩꯁꯦ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯅꯤꯡꯉꯣꯜꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯥꯆꯣꯝ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯥꯄꯥꯔꯤ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯃꯄꯨ ꯄꯥꯜꯂꯕ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯑꯁꯦ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯉꯥꯛꯄꯤꯁꯤꯟꯕꯤꯌꯨꯀꯣ ꯇꯥꯄꯥꯔꯤ ꯄꯥꯔꯤꯗꯤ ꯂꯥꯏꯖꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯗꯒꯤ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯁꯈꯤꯗꯤ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯕ ꯑꯁꯤ ꯃꯊꯃꯣꯏꯅ ꯀꯌꯥ ꯈꯣꯏꯗꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ ꯂꯥꯏꯖ ꯏꯃꯨꯡꯒꯤ ꯃꯤꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯩ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯖꯩ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯁꯈꯤ ꯍꯧꯒꯠꯇ꯭ꯔꯤ ꯅꯨꯡꯉꯥꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯀꯨ ꯐꯩꯖꯥꯎꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯧꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯝꯕ ꯑꯁꯤꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯩ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯛꯏ ꯅꯨꯡꯁꯤꯗꯀꯣ ꯏꯃꯧꯁꯦ ꯀꯌꯥꯗ ꯈꯣꯡꯒꯨꯜ ꯇꯥꯔꯤꯕ ꯏꯃꯧꯅꯣ ꯑꯁꯨꯝꯅꯒ ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯑꯥꯔꯇꯤ ꯃꯅꯝ ꯇꯥꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯧ ꯂꯥꯛꯄꯗꯒꯤꯗꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯡꯒꯣꯜꯗ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ ꯏꯃꯧ ꯑꯁꯤꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯈꯪꯒꯅꯤꯃ ꯏꯃꯧ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯇꯧꯈꯤ ꯏꯃꯧ ꯑꯁꯤꯁꯨ ꯃꯅꯦꯝꯅꯤ ꯈꯟꯅ ꯑꯗꯨꯛ ꯇꯧꯖꯁꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯃꯥꯜꯂꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯊꯤꯛ ꯇꯧꯍꯟꯒꯦ ꯍꯦꯔꯥ ꯍꯅꯨꯊꯪꯗ ꯃꯥꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯂꯥꯏꯖꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯆꯠꯊꯣꯛꯄꯤꯗꯣꯔꯕꯣ ꯏꯄꯥꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯄꯥꯕ ꯍꯣꯔꯦꯟ ꯄꯥꯕꯅ ꯍꯟꯖꯤꯜꯂꯛꯄꯗ ꯀꯩ ꯃꯊꯦꯜ ꯂꯥꯡꯉꯝꯃꯨꯒꯦ ꯏꯃꯧꯁꯤꯗꯤ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯀꯨꯒꯤꯗꯤꯅꯦ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ ꯍꯥꯎꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒꯅꯦ ꯆꯝꯐꯨꯠ ꯈꯔ ꯑꯃꯗꯤ ꯐꯨꯠꯂꯝꯃꯨꯀꯣ ꯏꯀꯨꯗ ꯍꯣꯏ ꯄꯥꯕ ꯅꯃꯧ ꯂꯥꯡꯖꯔꯝꯃꯒꯦ ꯑꯗꯨꯗꯤ ꯏꯀꯨ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣꯗꯣ ꯉꯁꯤꯗꯣ ꯂꯧꯕꯨꯛꯇ ꯈꯔ ꯉꯟꯅ ꯀꯨꯝꯃꯣ ꯍꯥꯏꯌꯨ ꯏꯍꯦ ꯑꯩꯗꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯀꯥꯎꯔꯝꯅꯤꯅꯦꯍꯦ ꯌꯦꯡꯉꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥ ꯑꯁꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯑꯁꯨꯃꯥꯏꯅ ꯐꯠꯇꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯀꯨꯅ ꯍꯥꯏꯒꯗꯕꯗꯤ ꯅꯃꯥ ꯑꯁꯦ ꯍꯦꯛꯇ ꯃꯥꯟꯅꯗꯨꯅ ꯈꯠꯅꯧ ꯍꯦꯛꯇ ꯐꯨꯗꯅꯧ ꯏꯕꯦꯝꯃ ꯑꯩꯅ ꯃꯁꯦ ꯍꯥꯏꯔꯤꯕꯁꯦ ꯅꯃꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯗꯨꯅ
ꯈꯠꯅꯅꯕ ꯁꯤꯟꯕ ꯅꯠꯇꯦ ꯌꯦꯡꯉꯣꯏ ꯍꯥꯟꯅꯗꯒꯤ ꯅꯃꯥ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯃꯍꯤ ꯂꯥꯡꯍꯟꯗꯨꯅꯇ ꯂꯥꯛꯄꯅꯤ ꯏꯃꯧꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯦ ꯑꯃꯨꯛꯇ ꯁꯥꯟꯇꯤ ꯂꯩꯍꯜꯂꯨꯅꯦ ꯏꯕꯦꯝꯃ ꯏꯀꯨꯗꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯅꯃꯥ ꯑꯁꯦ ꯑꯃꯨꯛꯇ ꯏꯃꯧꯅꯅꯦ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯕꯥꯕꯥ ꯅꯃꯧ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯣꯠꯅꯗꯨꯅ ꯌꯦꯡꯖꯒꯦ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯀꯨ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅꯗꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯇꯧꯖꯁꯅꯨ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯦ ꯈꯔ ꯂꯥꯛꯅꯕ ꯇꯥꯔꯦꯗꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯃꯈꯨ ꯏꯕꯨꯡꯉꯣꯅ ꯂꯧꯕꯨꯛꯇ ꯉꯟꯅ ꯀꯨꯝꯃꯨ ꯍꯥꯏꯕ ꯑꯗꯨꯁꯨ ꯄꯥꯎꯗꯝꯕꯒ ꯂꯣꯏꯅꯅ ꯃꯃꯥꯕꯨ ꯋꯥꯔꯛꯅꯕ ꯍꯥꯏꯔꯝꯕ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯍꯟꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯄꯥꯕꯒꯤ ꯑꯌꯥꯕ ꯐꯪꯅꯕꯅꯤꯅ ꯅꯅꯤꯡ ꯇꯧꯖꯔꯣ ꯏꯕꯦꯝꯃ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖꯥ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯅꯪꯅ ꯑꯝꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯑꯩꯅꯦ ꯍꯧꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒꯦ ꯂꯥꯟꯗꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯇꯧꯕ ꯍꯧꯔꯣ ꯊꯤꯟꯊꯃꯜꯂꯦꯀꯣ ꯄꯥꯔꯤꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯏꯃꯥ ꯍꯧꯒꯠꯄꯤꯔꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯦ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯇꯨꯝꯕꯗ ꯅꯪꯅ ꯍꯧꯗꯣꯔꯛꯂꯤꯕꯅꯣ ꯍꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯁꯛ ꯑꯗꯨ ꯌꯥꯍꯧꯔꯛꯄꯒ ꯎꯠꯂꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯧꯗꯣꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯃꯥ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯅꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯏꯃꯥꯒꯨꯝꯕ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕ ꯃꯅꯦꯝ ꯐꯠꯇꯕꯤ ꯈꯔ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯇꯨꯝꯅꯔꯝꯗꯣꯔꯤꯒꯦ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯂꯨꯕ ꯈꯛꯇꯅꯤ ꯏꯃꯥꯅ ꯈꯠꯅꯕ ꯄꯥꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯠꯅꯕ ꯇꯥꯔꯦꯗꯅ ꯑꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯆꯤꯟꯒ ꯈꯨꯝꯕꯗꯅ ꯇꯧꯏꯅꯦ ꯃꯁꯦ ꯍꯥꯏ ꯅꯪꯒꯤ ꯅꯍꯥ ꯃꯈꯩ ꯅꯆꯤꯟ ꯑꯗꯨ ꯈꯨꯝꯗꯗꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤꯕ ꯑꯁꯤꯗꯤ ꯑꯩꯁꯦ ꯁꯤꯡꯅꯔꯒ ꯊꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯁꯤꯡꯅꯖꯈꯤꯗꯦ ꯏꯃꯥꯇꯅꯕꯨ ꯅꯕꯨꯛ ꯑꯗꯨꯛ ꯐꯖꯗꯕꯒꯤ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯀꯥꯟꯅꯗꯦ ꯏꯃꯥ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯖꯔꯨꯔꯒꯦ ꯏꯟꯁꯥꯡꯁꯦ ꯈꯔ ꯁꯦꯝꯕꯤꯌꯨ ꯂꯥꯛꯑꯣ ꯑꯦ ꯑꯩꯗꯤ ꯅꯈꯣꯏ ꯅꯄꯥ ꯇꯧꯕꯒꯤ ꯁꯦꯝꯗꯣꯔꯤꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯈꯩ ꯇꯧꯒꯗ꯭ꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯦꯝꯅꯤꯡꯗ꯭ꯔꯗꯤꯅꯦ ꯏꯃꯥ ꯉꯁꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯅꯃꯧꯅ ꯆꯥꯛ ꯍꯥꯞꯆꯔꯔꯣꯏ ꯅꯥꯔꯤꯟ ꯂꯩꯔꯒ ꯍꯥꯞꯀꯅꯨꯅꯦ ꯍꯣꯏ ꯌꯦꯡꯅꯕ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯈꯤꯗꯨ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯝꯗꯦ ꯃꯍꯥꯛꯀꯤ ꯐꯩꯖꯥꯎ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯊꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯁꯈꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯕꯨꯛꯅ ꯂꯥꯝꯂꯛꯂꯕ ꯀꯥꯟꯗ ꯊꯦꯡꯕ ꯃꯈꯩ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯈꯛꯂꯝꯗꯕ ꯑꯗꯨꯗ ꯁꯥꯎꯅ ꯂꯧꯔꯛꯏ ꯍꯥꯏ ꯃꯧ ꯇꯧꯉꯝꯕꯤ ꯍꯣꯒꯥꯏꯕꯤ ꯂꯥꯎ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯍꯣ ꯑꯩ ꯊꯕꯛ ꯁꯪꯖꯗꯤꯌꯦ ꯀꯧꯕꯤꯔꯛꯀꯅꯨ ꯑꯦ ꯃꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯅ ꯈꯨꯝꯂꯛꯏꯁꯦ ꯃꯅꯤꯡꯗꯒꯤꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯧꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯒꯤ ꯆꯥꯛꯇꯤ ꯀꯗꯥꯏꯅꯣ ꯍꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯊꯕꯛ ꯇꯧꯗꯕ ꯃꯤꯒꯤꯗꯤ ꯆꯥꯛ ꯍꯥꯞꯆꯗꯦ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯅꯔꯟꯅ ꯆꯥꯕ꯭ꯔꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯅꯪ ꯅꯁꯝ ꯑꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯁꯝꯗꯨ ꯐꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯏꯖꯅ ꯐꯥꯗꯨꯅ ꯃꯇꯨꯡꯂꯣꯝꯗ ꯂꯩꯊꯦꯛꯂꯝꯃꯤ ꯑꯌꯣ ꯁꯤꯔꯦ ꯈꯨꯠꯁꯦ ꯇꯦꯛꯄ ꯇꯥꯔꯦꯅꯦꯍꯦ ꯍꯩꯍꯤꯡ ꯆꯥꯕꯤ ꯃꯅꯦꯝ ꯐꯨꯕ ꯉꯝꯕꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯑꯩꯒꯤ ꯁꯝꯐꯣꯏꯅꯤ ꯍꯥꯏꯗꯥꯏ ꯐꯣꯏꯌꯣ ꯑꯝꯇ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯏꯃꯥ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯆꯥ ꯃꯃꯧꯕꯨ ꯑꯣꯠꯂꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯏꯃꯥꯕු ꯅꯁꯥ ꯑꯗꯨ ꯀꯟꯗꯨꯅꯇ ꯂꯩꯒꯗ꯭ꯔꯣ ꯍꯌꯦꯡ ꯅꯃꯧ ꯑꯩꯅ ꯁꯦꯕꯥ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ ꯅꯈꯨꯠꯁꯦ ꯑꯃꯨꯛꯇꯪ ꯊꯨꯗꯦꯛꯂꯒ ꯀꯨꯝꯍꯩ ꯌꯦꯡꯁꯦ ꯅꯔꯅꯥꯏ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯇꯝ ꯑꯗꯨꯗ
Wakal khara khajik lakani imaso. Hai, mau, aine khutse nabana lori. Amda thado. Imane matung amuk hana tawjararoi mi nangbo. Sengabo ima nangido. Amuka tawradine. Aidi nakhuta natana. Nakhong chawna thudikadabani khango imana. As, ayo. Natini. Nangbo insang mana masing khara semdabagi adumna tawba hungnabra haibanida. Ima, madudana ma thongakano. Ahal supana ma wairabani. Wakhalo khara taro. Nati. Imana tawridubu afaba thabaklo. Amta khanduna yumni. Imung sida lairiba mising ase mitop amta yawbraba. Pabada imana ngangliba wangang sanga. Chatliba niti niyo. Adubu mina takra ukraga pababu usitkidro. Matam maduda mina usithawaidana nganglae haina miduda amuk sawningani. Madugi hawrakpam pumbadi imana ohelakpani. Mado imana khantaba ngamloi. Aina ngasi tawrido. Imabu semthoknaba honnajabani. Imabu hatke tukki haina tawbadi nate. Namongno kaidungningdusu imabu phattanaba honnagadaba najade. Apokpi imamakni haina khanjaribani. Hayeng imana soklaba kan. Namawaina nattana imabu kanana yengbigani. Hauji imana ngami matago. Aibu thina otlabadi. Hayeng imana solaba kan amada. Imana tawkiba mayam aduna aina imagi seba tawninkhidro. Matam adudadi imase gyan men tadana phamungda adum yataraga leiba tabani. Mau ima yam soikre. Aigi suningdaba irin tanba asiga. Achawaram kaba wakhala sigana. Imabu yamna lanba lambida purubani. Nang imabu warawgano. Ima ngasidagi wakhal tan. Pumnamak hongdoklagani. Ima adumna so haibigano. Imana wakhal taraise namaw yamna harauzai. Ado ima babada imana tawkiba mayamdo amta lale haisau. Aikhoi babase imagi khanbada wakhal yam warabani. Karamba matamda wakhal tarakani haina khanduna ta lairabani. Mau imana tawkiba thaksi khasi naidaba iyong itaw mayam adubu nangi babana ngakpikhigatra. Ima haujiktada isa itomda yamna ningamlaktre. Maise ikaibana thampham leit. Mimangda iwa ipuroibabu wangna thangkakpagi mahutta aina namthaduna aina ngami haina utningkiba. Aisibu karamba nupinone. Ima kapkanu to asoiba aranba mayam adu haujikti loina semtokadabani. Matam aduda khaktang nungaina hingba ngamgadawribani. Mamangda imana soikiba mayamdo matam leiringaisida loina semtokhawrasi ima. Aikhoi imungna harauna nungsi chanana thaka khangna hingduna laikai miyamna fidamningai ohense ima. Imongna haiba chummi. Soikilan kiba mayam adubu soikre lankre haina haiba ngambagi thawna adusu leigadabani. Asumna sakina mapuroibada mahakna tawkiba soiba aranba adubu ngakpinaba haizarami. Paizauna su ngakpirami asum tawna numit adudagi sakhi wakhal taduna mapuroibagi seba phangduna macha mamauga harau tayamna nungsi chanana hingminakirami.